ꯃꯝꯃꯝꯃꯦ ꯉꯥꯏꯈꯨꯑꯣ ꯀꯣꯟꯅ ꯂꯧꯊꯣꯛꯁꯦ ꯀꯥꯏ ꯍꯥꯞꯈꯤꯒꯦ ꯄꯨꯡ 8:30 ꯇꯥꯗꯣꯔꯦ ꯇꯧꯔꯤꯁꯦ ꯂꯧꯕ ꯂꯥꯛꯄꯁꯨ ꯐꯔꯛ ꯇꯥꯕ ꯇꯧꯅꯔꯤꯁꯦ ꯂꯥꯛꯄꯨꯗꯤ ꯂꯥꯛꯑꯅꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯋꯥꯔꯦ ꯃꯤ ꯃꯌꯥꯝ ꯂꯧꯕ ꯂꯥꯛꯅꯔꯦ ꯑꯩꯈꯣꯏꯗꯤ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯏꯌꯥꯔꯄꯣꯔꯠ ꯂꯧꯕ ꯆꯠꯄꯅ ꯊꯥꯔ ꯂꯥꯛꯅꯔꯦ ꯅꯠꯇ꯭ꯔꯗꯤ ꯕꯟ ꯇꯧꯕꯅꯤꯅꯀꯣ ꯑꯔꯣꯏꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯊꯥꯁꯨ ꯌꯥꯝ ꯐꯖꯔꯤ ꯊꯥ ꯌꯦꯡꯉꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠꯇ ꯂꯦꯛꯇꯣꯔꯦ ꯑꯍꯤꯡ ꯌꯥꯔꯦꯛꯇꯣꯔꯦ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯄꯤꯅꯕ ꯂꯩꯇ꯭ꯔꯦ ꯏꯌꯥꯔꯄꯣꯔꯠꯇ ꯂꯦꯛꯇꯣꯔꯦ ꯆꯔꯥ ꯍꯦꯟꯗꯣꯔꯦ ꯂꯦꯝ ꯁꯤꯗ ꯂꯦꯛꯑꯁꯤꯀꯣ ꯌꯨꯝ ꯆꯠꯄ ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯩꯈꯣই ꯕꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯉꯦ ꯌꯨꯝ ꯆꯠꯄ ꯌꯥꯗꯦ ꯂꯥꯟ ꯇꯧꯔꯦ ꯃꯅꯤꯄꯨꯔ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯈꯣꯡꯅ ꯆꯠꯁꯤꯔꯥ ꯇ꯭ꯔꯣꯂꯤꯁꯦ ꯑꯗꯨꯝ ꯏꯜꯂ ꯆꯠꯈ꯭ꯔꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯄꯣꯔꯛꯑꯁꯦ ꯏꯌꯥꯔꯄꯣꯔꯠꯇ ꯁꯥꯟꯅꯔꯤ ꯀꯟꯅ ꯌꯨꯝꯕꯤ ꯌꯥꯒꯌꯥ ꯌꯨꯝꯕꯤ ꯂꯥꯛꯑꯦ ꯇꯨꯁꯟꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯇꯥꯕꯅꯤ ꯅꯨꯡꯗꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯥꯅ ꯃꯔꯣꯝ ꯐꯖꯔꯤꯕ ꯊꯥ ꯌꯦꯡꯉꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯦꯃꯣꯔꯤꯅꯤ ꯉꯁꯤꯗꯤ ꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯂꯣꯏꯔꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 4-5ꯗꯒꯤ ꯍꯧꯒꯠꯂꯒ ꯋꯥꯕꯗꯨꯅ ꯍꯧꯖꯤꯛ 9 ꯇꯥꯔꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯃꯅꯤꯄꯨꯔꯁꯤꯅ ꯏꯔꯥꯡ ꯇꯧ ꯂꯩꯔꯕꯅꯤꯅ ꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯤ ꯌꯥꯗ꯭ꯔꯦꯅ ꯏꯅꯛ ꯅꯛꯅ ꯋꯥꯡꯈꯩꯗ ꯂꯩꯌꯦ ꯑꯗꯨꯉꯥꯏ ꯆꯠꯄꯁꯦ ꯐꯔꯛ ꯇꯥꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠꯇ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡꯅꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯏꯌꯥꯔꯄꯣꯔꯠꯇ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏꯗꯝ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯃꯤ 1-2ꯗ ꯉꯥꯏꯔꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯑꯣꯏꯔꯦ ꯀꯥꯎ ꯉꯝꯃꯔꯣꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯐꯃꯨꯡ ꯂꯣꯏꯁꯜꯂꯤ ꯁꯨꯇꯤ ꯍꯜꯂꯛꯄꯒꯤ ꯇꯛꯄ ꯅꯥꯟꯕ ꯂꯣꯏꯗ꯭ꯔꯤ ꯃꯤꯔꯥꯡꯅ ꯂꯣꯏꯔꯦ ꯏꯃꯨꯡꯁꯤꯁꯨ ꯄꯣꯠ ꯆꯩ ꯁꯦꯡꯉꯤ ꯗꯁꯕꯤꯟꯒꯁꯦ ꯄꯤꯛ ꯊꯜꯂꯦ ꯁꯣꯝꯗꯁꯨ ꯄꯩꯔꯤꯗꯣꯏ ꯃꯌꯥꯝꯁꯦ ꯌꯨꯝ ꯁꯦꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯌꯦ ꯁꯤ ꯃꯈꯥꯁꯦ ꯈꯔ ꯋꯥꯠꯂꯤꯌꯦ ꯁ꯭ꯋꯥꯏꯁꯦ ꯅꯪꯅ ꯈꯤꯇꯪ ꯄꯥꯏꯁꯟꯅꯔꯒ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯀꯩꯅꯣꯒꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯦꯡꯗꯅ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯈꯔ ꯈꯣꯠꯆꯅꯧꯅꯦ ꯊꯕꯛ ꯀꯟꯕ ꯐꯕ ꯃꯥꯟꯅꯕ ꯅꯪꯅ ꯇꯧ ꯃꯥꯟꯅꯕ ꯍꯦ ꯀꯩꯅꯣꯅꯦ ꯏꯁꯤꯡ ꯆꯥꯎꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯍꯥꯏꯇꯥꯔꯦ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯏꯁꯤꯡ ꯆꯥꯎꯀꯥꯟꯗ ꯁ꯭ꯋꯥꯏꯗ ꯄꯩꯕ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯂꯥꯏꯅꯥ ꯆꯦꯜꯂꯝꯃꯅꯤꯕ ꯔꯦꯜ ꯃꯆꯨꯁꯦ